ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕ 900 ꯔꯣꯝ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯇꯒꯤ ꯃꯤꯄꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯔꯥꯖꯤꯕ ꯁꯤꯡꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯀ꯭ꯋꯥꯇꯔꯁꯤꯡꯗꯒꯤ ꯄꯥꯎ ꯂꯧꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯆꯪꯂꯛꯄꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯉꯥꯛꯁꯦꯜꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯗꯦꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯗꯤ ꯇꯣꯛꯉꯥꯗ ꯊꯥꯖꯗꯅꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯆꯝꯐꯥꯏ ꯑꯦꯛꯁꯥꯏꯖ ꯑꯦꯟ ꯅꯥꯔꯀꯣꯇꯤꯛꯁꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀ꯭ꯋꯥ ꯃꯔꯨ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ₹62,60,000 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯍꯤꯔꯣꯏꯟ ꯄꯥꯎꯗꯔ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 13ꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯆꯝꯐꯥꯏ ꯑꯦꯛꯁꯥꯏꯖ ꯑꯦꯟ ꯅꯥꯔꯀꯣꯇꯤꯛꯁꯀꯤ ꯑꯄꯨꯟꯕ ꯈꯣꯡꯕꯨ ꯑꯃꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯦꯖꯤ 4,200 ꯔꯣꯝꯒꯤ ꯀ꯭ꯋꯥ ꯃꯔꯨ ꯑꯃꯗꯤ ꯍꯤꯔꯣꯏꯟ ꯅꯝꯕꯔ 4 ꯃꯨꯔꯂꯦꯟ ꯚꯤꯂꯦꯖ ꯑꯃꯗꯤ ꯖꯣꯇꯦ ꯚꯤꯂꯦꯖꯇꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯄꯨꯔꯛꯄ ꯑꯁꯥꯝ ꯃꯆꯥ 2 ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯆꯝꯐꯥꯏ ꯑꯦꯛꯁꯥꯏꯖ ꯑꯦꯟ ꯅꯥꯔꯀꯣꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯖꯅꯅꯦꯇꯥ ꯏꯔꯥꯕꯠ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯖꯤꯃꯦꯠꯀꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯠꯊꯔꯛꯄ ꯊꯧꯔꯝ ꯄꯔꯦꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯒꯤꯁꯨ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 16ꯇ ꯂꯝꯌꯥꯟꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯂꯩꯈꯤꯗꯕꯒꯤ 69 ꯁꯨꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯕꯥꯕꯨꯄꯔꯥꯒꯤ ꯏꯔꯥꯕꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯖꯤꯃꯦꯠꯀꯤ ꯂꯥꯏꯐ ꯇꯥꯏꯝ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯆꯥꯟꯗꯝ ꯀꯃꯜ ꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯂꯝꯌꯥꯟꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯊꯧꯔꯝ ꯍꯧꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯆꯝꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ, ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯅꯅꯦꯇꯥ ꯏꯔꯥꯕꯠ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯖꯤꯃꯦꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦ ꯃꯟꯃꯣꯍꯟ ꯁꯤꯡꯅ ꯍꯥꯏꯈꯤꯕꯗ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 30 ꯂꯝꯌꯥꯟꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ 119 ꯁꯨꯕ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯖꯅꯅꯦꯇꯥ ꯏꯔꯥꯕꯠ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯖꯤꯃꯦꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯑꯦꯝ ꯔꯣꯃꯤꯌꯣ ꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯌꯥꯟꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯆꯨꯝꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯂꯝꯕ ꯂꯤꯛꯂꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯘꯥꯂꯌꯥꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯦꯌꯔꯄꯣꯔꯠ, ꯁꯤꯂꯣꯡ ꯑꯦꯌꯔꯄꯣꯔꯠ ꯑꯃꯗꯤ ꯕꯥꯜꯖꯦꯛ ꯑꯦꯌꯔꯄꯣꯔꯠ ꯁꯥꯅꯕꯒꯤꯗꯃꯛꯇ ꯂꯝ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯗ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯤꯂꯣꯡ ꯑꯦꯌꯔꯄꯣꯔꯠꯄꯨ ꯆꯥꯎꯊꯣꯛꯍꯟꯕꯗ ꯅꯠꯇꯅ ꯑꯆꯧꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡ ꯇꯥꯕ ꯌꯥꯅꯕꯒꯤꯗꯃꯛ ꯗꯥꯏꯔꯦꯛꯇꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ (DGCA)ꯗꯒꯤ ꯃꯊꯧ ꯇꯥꯕ ꯍꯥꯏꯖꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯍꯥꯏꯖꯅꯕꯁꯨ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟꯔꯥꯗ ꯀꯦ ꯁꯥꯡꯃꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯁꯤꯂꯣꯡ ꯑꯦꯌꯔꯄꯣꯔꯠꯀꯤꯗꯃꯛꯇ ꯂꯦꯟꯗ ꯑꯦꯛꯋꯤꯖꯤꯁꯟꯒꯤ ꯊꯕꯛ ꯍꯧꯅꯅꯕ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ We are happy to inform that we have been able to come out with few options where in the existing airport itself we should be able to extend the runway, which would make it feasible for at least the Airbus A320 and the Boeing 737 737 is it correct? Boeing 737 which is about 180-170 seater aircrafts. In layman's term, basically the Indigo flights and the SpiceJet flights that we normally take. So this particular study and this particular master plan and this implementation should allow us to make the landing of these aircrafts feasible in the existing airport that we have. मणिपुरदा डेमोक्रेसी की वहांथोक लेइतबगा चप मानरबा रूल ऑफ लॉ लेइत्रबनिना इंडियादगी तोंगाना लेइजरगे इसागी इरमदमदी इसाना ngakchagadabani सेंट्रल फोर्सेस सिंग मणिपुरदगी हलनखिगदबनी खुलंगाकपदगी खुलाई फागतपा यारोय इंडिया लेंगा की थौसिल यानिंगदे मणिपुरगी अपुनबगी सक्तम कायबा यारोय हाइबना चिंगबा खोलाव कया लाउदुना ngarang नुमिदांग चाइल्दा मैरागी खोंगचत चतख्रे कक्चिंग डिस्ट्रिक्ट की सुकनु असेंबली कॉन्स्टिट्युएंसी की मनुंग चेना लेबा चाइरेल गी लेकाई मंगा की मेरा पाइबी सिंगना पुन्ना सरुक यादुना चतखिबा मैरा खोंगचत अदु चाइरेल खोंगनांग लेकाईदगी चाइरेल लमलोंग फावबा चतखी
ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯆꯥꯏꯔꯦꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ.ꯑꯩꯆ. ꯕꯂꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯔꯨꯜ ꯑꯣꯐ ꯂꯣ ꯆꯠꯅꯗ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄꯅꯤ ꯍꯥꯏꯔꯗꯨꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗꯤ ꯏꯁꯥꯅ ꯉꯥꯛꯆꯅꯕ ꯐꯤꯔꯦꯞ ꯂꯧꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯔꯛꯇ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯊꯝꯕꯥꯜꯉꯧꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯊꯛ ꯃꯈꯥ ꯑꯣꯏꯕ ꯌꯨꯝ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 9 ꯂꯣꯝ ꯂꯩꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯅꯤ꯫ ꯃꯩ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀꯤꯠꯇꯒꯤ ꯆꯥꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯕꯨ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯃꯩ ꯆꯥꯛꯀꯗꯕꯗꯒꯤ ꯀꯟꯕ ꯉꯝꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯛꯆꯝ ꯃꯅꯤꯡ ꯆꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯡꯕ ꯃꯦꯒꯥꯖꯤꯟꯒ ꯂꯣꯏꯅꯅ 7.62 mm SLR ꯑꯃ, SMG ꯀꯥꯔꯕꯥꯏꯟ 2.32 ꯄꯤꯁꯇꯣꯜ ꯑꯃ, 9 mm ꯄꯤꯁꯇꯣꯜ ꯑꯃ, 51 mm ꯄꯦꯔꯥꯕꯣꯝ 2, HE 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, ꯇ꯭ꯌꯨꯕ ꯂॉन्चिंग 2, इलेक्ट्रॉनिक डेटोनेटर 2, ग्राम 145 रोम लुम्बा स्टार डाइन 90 एक्सप्लोसिव 5, कापा यारिबा नोंमै मरु 12, स्टन ग्रेनेड 1, स्टिंगर ग्रेनेड 1, 38 mm रबर बुलेट 2, टियर स्मोक सेल 3, डमी सेल 1, स्टन सेल 1, टियर स्मोक सेल सॉफ्ट नोज 2, टियर स्मोक सेल LR 1 अमदी बाफेंग अमनी नाकल अमरोमदा चुरचानपुर डिस्ट्रिक्ट की नालोंदगी आर्मी BSF अमदी मणिपुर पुलिस ना रिकवर तौखरबा खुलाइसिंग अदुदी लार्ज हेवी कैलिबर कंट्री मेड मोटार पॉम्पीस 2 अमदी नंबर 80 ग्रेनेड 2 इम्फाल ईस्ट की खाबैसोइदा लेबा अमेरिकन ऑन्कोलॉजी इंस्टीट्यूट बबीना स्पेशलिटी हॉस्पिटल दा सर्टिफिकेट अमदी मोमेंटो पीदुने इकायखुमनबु उतख्रे। हाइरिबा एवॉर्ड असी मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की मखादा लेबा आयुष्मान भारत प्रधानमंत्री जन आरोग्य योजना ABPMJAY की तरुकशुबा हौदोखिबा प्लांट आयुष्मान पखवादागी थौरमदा पिरखिबनी हाइना बबीना स्पेशलिटी हॉस्पिटल अमेरिकन ऑन्कोलॉजी इंस्टीट्यूट सेल्स एंड मार्केटिंग हेड ओइना थौपुरिबा गोपेन तोंग्रमना थादोरकपा प्रेस की चेरोल अमना हाइरी।